Taobirako Manipuri Story Channel gi Maikaidagi narrator Helly Maisnam na mayambo taramna okchabaga loinana khurumjari miyamgidamkta puduna lakchari wari asebu ibirakpa Rosila Thaina matam amagi warini leibak amada lei onba ngambi sakti leibi machin manao ohumga mama mapaga makhoi punna leirami nongmadi makhoi gi leibak aduda phattabi Hingchabi machin manao laktuna sakti leibi machin manao makhoi ahumgi sakti do mullaga leibak khudingmak makhoi gi makhada thamnana bahonarami thodok aduda Hingchabi na makhoi gi mama mapa ani so hatkirami numit adudagi sakti leibi machin manao ahumdo Hingchabi machin manao du kibadagi leikol amada lotuna asangba angangba amadi angauba machugi lei onduna leikirami chahi khara hokre lei angangbiga lei angaubigadi kochachatuna koiba langba yamna pamlami marak marakta mi onduna leikol aduda thoktuna koibasu yaurami aduga makhoigi mache lei asangbidi yamna ing taplami Manao anina mi onduna thokpado kudong thiba thokadra khanduna tattana ngang chaiduna tawrami nongmadi lei angangbiga lei angaubigana leikol aduda mi onduna kochachatuna sanaringai leikol adugi mapugi machanupi thoinu thoraklami makhoigi leikol aduda lei angangbiga angaubigana sanaduna leirambadu ubada thoinuna asumna hairai he noi ani kanano aikhoigi leikol asida kaidorino ha lei huran balairo ima da takthora lei angaubina asumna khumlai aikhoi lei huran balak panati noigi leikol gi leisingse yam phajaina nakna yengina lakpane kari leisingse nakna yengina laini kaina haijindana khangni noi ani leiramo ima da takthoge tanja aduda lei angangbina lei angaubigi manakta changsenduna lona samna hairai angaubi akhoi ani na mi onbase mana ukrabanina kamai tawni aikhoi khudong thiba nangdringaida mahi tawraga mabu pangta halase aduga ibani chathaurase hoije makhoigi matawdu uraga thoinuna asumna amuk hairai he kaino noi anina murumurumga sondana toiduba kaisuna deda asi hairamlaga lei angangbina lei angaubida mahi sonduna pangta halase haiduna ingit pirami lei angaubisu mache angangbigi ingit adu khanglami asumna makhoi anina mahi sonduna thoinubu ngaihak pangta halami aduga makhoi ani machegi manakta changsenduna amuk lei onduna leirami ngaihak leiraga leikolgi mapu adu leisingdu yengsinba thoraklami macha thoinuna leikolda isi sina taduna leibadu ubada pakhatna chinsilai ibema kaidoragi nangbo thoinudu tapna mamit pangthorai aduga asumna hairai ima sida leiramba nupi adududi kai chakhrage karino ne kadaidagi nupi anino nangna leikol sida tumaga leirami sibu kharigino hujikta leikol sida nupi ani aikhoigi lei huran bala amane aina imada haidokluge haiduna change tawraga adum gyan takidre kaino ne haisibo fare yumda changasila asi hairaga leikol mapu aduna machanupi thoinubu pusenduna changkhre asumna makhoi ani changkhrabada lei asangbina lei angangbida angaubigada onsenduna asumna hairai lei asangbina noi anina koiba langba asukyamna pamisibu kaigino aikhoina leikol asida lei onduna lei haibase mine he khangkhibada mathang khangkhiduna Hingchabido yawrakhrabadi aikhoi khudong thiningai oi haibasi khangliba natro lei angaubi thawa isa sadana asumna khumlai as ije nangsidiba koiba langbaga amata tawdana aikhoibu sumaina sum lei olaga mafam amada tumina dum leirase hairo aikhoisu aikhoigi mahaise sizinaraga mi amuk olaga khara koilangdana tawgadabani kaino aide sumaina sum lengdana leibase yam talli lei angangbina amuk mateng pangsinduna hairai adune ije angaubina haise achumbani mafam amada tumina sum leiradi aikhoiga atai leisinga karibu khenarige ngasi khak mine thengna khibasibu matungda chekselaga loire lei angangbiga lei angaubiga do machena phana gyan tanana ba hairabasu lauramde makhoi anigi mataw aduda lei angangbidi sauduna tumina leikhirami machena sauduna leikhrabada lei angangbiga lei angaubiga do yamna nungairamde aduga macheda matungda mahakna haiba loina illage haiduna hairami
Asomna numit adudagi mache asangmina haiba loina induna leikirami. Numit khara haukhre nongmadi machin manau makhoi ahumna lei onduna leiriba leikol aduda masak khangdaba hanubi ama laktuna lei heklami. Tanja aduda leikol adugi mapudu thoraklaga minungshi amatta yaudana hanubi adubu inthuduna asomna hairai. He hanubi, nangna karina tik leiradana aikhoigi leisibu heklibano ha. Aikhoina leikol ase sel changna semgatliba sibu nangna hektoknabro. Leising ase hingnanaba hotnabada kayam wai haiba noi khangdro. Hanubi aduna tapna hogalaga hairai. Ibema, aidi lairabini. Mama mapana hundok piramlaba aigi isu anido puk lambana kaptuna lehore. Upai leitraduna ai mafam asida laklibani. Nangi leisingse yamna phajai aduga manamsu yamna nungshi. Aduna leisingse khara heklaga yolaga phanglakpa seladuna isu anido kari no khara leiraga pisage haiduna tawbani. Kari aigi leikolagi leising ase heklaga yonge haiba. Aina sel changna semkwaliba asibu nakhoi lairaba singsina hektoklaga yonabaro. Ibema ayu pai leitaduna tawbani. Masi khak lei khara hekjage ba. Isu anido mabuk paiduna kappaga khangduna lehore. Ai matungda amuk hana heklaroige. Nangina su kappa kaptabagi ai khangde. Leisingse hekpa yaroi. Aina yaroi harisini. Hanubi nangne yam thuna laktana ilaga tandingaida chalhoro. Hanubi aduna leikol mapu adugi wa aduda upai leittana yamna nungaitana chatkirami. Tauriba mataudu leikol aduda lei onduna leiribi machin manaunusu urami. Lei asangbidi migi awaba uba ngamdabana yamna nungaitana mapi chadum taduna kaplami. Lei angangbina lei asangbida asumna hairai. Iche kaigi kapino mioiba singse sumaina pukchel pikpa thamoi kanba mayam ama lei khangliba natro. Aikhoina kaidoba ngamdoino. Lei angaubina amu hairai. Leikolgi mapu masune phatmande. Hanubi asigi awabase kaimte he khangbide. Magi asug yamna saliba leisingse khara henge haideba. Makhoi anigi wado taraga asangbina manau nupida onsinduna hairai. Angangbi ai ahaladuna masugi wajaba mataudo yengba ngamdre. Makhoigi yumda chatuna lei mayam ama hawhaluragi. Aduga leisingdo yolaga phanglakpa seladuna makhoigi mateng oijanaba. Ichena ahaladugi mateng pangge haiduna leple. Nakhoi anidi kari khali. Machegi wa aduda lei angangbina asumna hairai. Iche nangna haido yam phai. Ado Hingchabina khangkrabadi kamai dawni. Adugidi kemta khalunu ai khangdanaba honege. Lei angaubina amu hairai. Ado iche nang seksiluko. Hoi. Asi haiduna lei asangbina hanubi aduna mayum yaurakjingaida mahei tawduna mahakna hana yaurami. Aduga phazaraba manam nunhsiba lei kaya ama hauhallami. Ngaihak leirabagi tungda hanubi adu mathwai nungaitana kaptuna mayumda halaklami. Hanubido halakpa ubada masu anidu chensinduna asumna hairai. Abo akhoigi chananaba purabo kadaino charage. Masu amana amu hairai. Kadaino abo charage ba pukse lambana yadre. Hanubi masu anigi mataudo uraga karisa khumdana tumina kaptuna leirami. Maboki matau aduda masu ani aduna asumna hairai. Abo nana kapido kaigino akhoina chanaba piro haibasu khumde tumina adum lei. Piro ba charage ba. Hanubi mathwai nungaitana masu anida yenglaga asumna hairai. Isusa ngasidi ising thaklaga oina lelaseko. Aboknane leikolda chatlaga lei khara hektuna yolagane isu anigi kari no chananaba khara leige tawbani. Adubu heke yaraktre. Hanubi adugi wado taraga masu amana asumna hairai. Leidi akhoigi meyam haushidi. Hanubi aduna harauna hairai. Kadaida hauriba. Masu aduna makhut thinduna hanubi aduda asumna hairai. Tu asida mayam haure tu. Hanubi aduna masuna makhut thinduna takliba mafam adu yenglami. Mahakna yenglubada mahaki yumgi nakanda phazaraba lei mayam ama hauramle. Madu ubada hanubidu yamna ngaklami. Hais kadaidagi lei mayam no side.
ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯅ ꯏꯁꯣꯔꯅ ꯁꯤꯟꯕꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯤꯡꯁꯦ ꯌꯣꯜꯂꯒ ꯏꯁꯨ ꯑꯅꯤꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯁꯨ ꯉꯝꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯐꯖꯔꯕ ꯂꯩ ꯃꯌꯥꯝ ꯑꯗꯨ ꯄꯣꯂꯥꯡ ꯑꯃ ꯂꯧꯗꯨꯅ ꯐꯖꯅ ꯍꯦꯛꯂꯝꯃꯤ꯫ ꯃꯁꯨ ꯑꯅꯤꯗꯨꯁꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨ ꯄꯠ ꯄꯠ ꯊꯠꯇꯨꯅ ꯍꯦꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯑꯕꯣ, ꯂꯩꯁꯤꯡꯁꯦ ꯌꯣꯜꯂꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯂꯩꯔꯛꯄ ꯌꯥꯔꯅꯤꯀꯣ? ꯃꯁꯨꯒꯤ ꯋꯥꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯃꯁꯨ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯌꯥꯔꯅꯤ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯂꯩꯁꯤꯡꯁꯦ ꯌꯣꯜꯂꯒ ꯏꯁꯨ ꯑꯅꯤꯒꯤ ꯆꯥꯅꯅꯕ ꯑꯕꯣꯛꯅ ꯁꯣꯏꯗꯅ ꯂꯩꯔꯛꯑꯗꯕꯅꯤ꯫ ꯃꯁꯨ ꯑꯅꯤꯗꯨ ꯃꯕꯣꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯕꯣꯛꯅꯦ ꯂꯩꯁꯤꯡꯁꯦ ꯌꯣꯜꯂꯨꯒꯦ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯩꯁꯤꯡꯗꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯂꯩꯁꯤꯡꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯕꯅ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯩꯁꯤꯡꯗꯨ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯃꯁꯨ ꯑꯅꯤga ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯅꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕꯗ ꯃꯁꯨ ꯑꯅꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯕꯣ, ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯂꯩꯔꯛꯄ꯭ꯔꯣ? ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯔꯛꯏ꯫ ꯏꯁꯨ ꯑꯅꯤꯒꯤꯅꯦ ꯆꯥꯅꯅꯕ ꯃꯌꯥꯝ ꯑꯕꯣꯛꯅ ꯂꯩꯔꯛꯏ꯫ ꯃꯁꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯄꯤꯔꯛꯑꯣ, ꯆꯥꯔꯒꯦ꯫ ꯁꯦ, ꯆꯥꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯁꯨ ꯑꯅꯤꯗ ꯆꯥꯅꯅꯕ ꯑꯆꯥꯄꯣꯠꯇꯨ ꯄꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯃꯨꯟꯅꯗꯨꯅ ꯆꯥꯔꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯃꯁꯨ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯕꯣ, ꯅꯪꯁꯨ ꯆꯥꯋꯣ, ꯁꯦ꯫ ꯆꯥꯒꯦ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯒ ꯃꯁꯨ ꯑꯅꯤꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯕꯣꯛꯄꯨ ꯄꯨꯟꯅ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯔꯥꯎꯕꯗꯨ ꯎꯔꯒ ꯂꯩ ꯑꯁꯪꯕꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩ ꯑꯁꯪꯕꯤꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯐꯖꯔꯕ ꯂꯩꯀꯌꯥ ꯑꯃ ꯁꯥꯠꯍꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯂꯩꯁꯤꯡ ꯑꯗꯨ ꯐꯖꯕꯇ ꯅꯠꯇꯅ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯂꯩ ꯌꯣꯟꯗꯨꯅ ꯃꯁꯨ ꯑꯅꯤꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯍꯅꯨꯕꯤ ꯑꯗꯨ ꯃꯍꯧꯁꯥꯒꯨꯝꯅ ꯂꯩꯁꯤꯡꯗꯨ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯄꯨꯔꯛꯇꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯟꯅ ꯅꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯇꯣꯝꯕꯤꯗꯨ ꯅꯣꯡꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯅꯝ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯏꯁ, ꯂꯩꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯀꯔꯣꯝꯗꯒꯤꯅꯣ? ꯃꯁꯤꯒꯤ ꯂꯩꯅꯝꯁꯤ ꯑꯆꯝꯕ ꯂꯩꯅꯝ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯦꯅ ꯁꯛꯇꯤ ꯂꯩꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯣ ꯂꯩ ꯑꯣꯟꯗꯨꯅ ꯂꯩ ꯍꯥꯏꯕꯗꯣ ꯆꯨꯝꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯣ, ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ ꯑꯣꯏꯔꯦꯀꯣ? ꯑꯗꯨꯗꯤ ꯑꯩ ꯂꯩꯅꯝꯁꯦ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯤꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯅꯝꯗꯨ ꯊꯤꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯍꯤꯡꯆꯥꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯍꯅꯨꯕꯤ, ꯅꯪꯒꯤ ꯂꯩꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯁꯦ ꯑꯆꯝꯕ ꯂꯩꯗꯤ ꯅꯠꯇꯦ꯫ ꯃꯅꯝꯁꯦ ꯌꯥꯝꯅ ꯁꯥꯟꯅ ꯅꯝꯃꯤ꯫ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯦꯝꯃ, ꯑꯩꯗꯤ ꯈꯪꯗꯦ꯫ ꯑꯩꯅ ꯄꯨꯔꯛꯇꯨꯅ ꯊꯥꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯌꯨꯝ ナꯀꯟꯗ ꯐꯖꯅ ꯍꯦꯛ ꯍꯧꯔꯝꯃꯤ꯫ ꯑꯩꯅ ꯂꯩꯁꯤꯡꯁꯦ ꯂꯣꯏꯅ ꯍꯦꯛꯇꯣꯛꯂꯕꯁꯨ ꯅꯣꯡꯉꯥꯟꯕꯒ ꯂꯣꯏꯅ ꯍꯦꯛꯇ ꯁꯥꯠꯂꯝꯃꯤ꯫ ꯂꯩꯁꯦ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯃꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯈꯜꯂꯒ ꯑꯩꯅ ꯂꯩꯁꯤꯡꯁꯦ ꯌꯣꯜꯂꯒ ꯏꯁꯨ ꯑꯅꯤꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯂꯤꯕꯅꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩ ꯀꯔꯤꯁꯨ ꯈꯪꯖꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯣ, ꯑꯩꯒꯤ ꯏꯆꯦꯅ ꯍꯥꯏꯕꯗꯣ ꯆꯨꯝꯕ ꯁꯣꯏꯗꯦ꯫ ꯁꯛꯇꯤ ꯂꯩꯕ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯣꯏꯅ ꯍꯅꯨꯕꯤꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯌꯨꯝ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯩ ꯌꯣꯟꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯅꯨꯕꯤ ꯑꯗꯨ ꯂꯩ ꯌꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯕꯗ ꯍꯤꯡꯆꯥꯕꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫
ꯍꯅꯨꯕꯤꯁꯤꯒꯤ ꯃꯌꯨꯝ ꯁꯤꯗ ꯑꯣꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯍꯦꯛꯇ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯁꯛꯇꯤ ꯂꯩꯕꯤ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯍꯦꯛꯇ ꯐꯥꯗꯨꯅ ꯄꯨꯔꯒꯦ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩ ꯑꯁꯪꯕꯤ ꯃꯍꯧꯁꯥꯒꯨꯝ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩ ꯑꯉꯥꯡꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯪ ꯉꯁꯤꯗꯤ ꯆꯠꯈ꯭ꯔꯅꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝꯅ ꯇꯧꯏ ꯂꯩ ꯑꯉꯧꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯉꯁꯤꯗꯤ ꯅꯪ ꯆꯠꯈ꯭ꯔꯅꯣ ꯑꯩ ꯃꯪꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯩꯒꯨꯝꯕ ꯍꯤꯡꯆꯥꯕꯤꯗꯣ ꯊꯦꯡꯅꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ ꯉꯁꯤꯈꯛ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯕꯗ ꯃꯣꯏ ꯀꯩꯁꯨ ꯇꯧꯗꯧꯁꯨ ꯅꯠꯇꯦ ꯂꯩ ꯑꯉꯥꯡꯕꯤ ꯑꯃꯗꯤ ꯑꯉꯧꯕꯤ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯪꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯕꯤ ꯑꯉꯧꯕꯤ ꯅꯈꯣꯏ ꯑꯅꯤꯅ ꯏꯆꯦꯒꯤꯗꯃꯛ ꯋꯥꯕꯤꯔꯤꯕꯗꯣ ꯏꯆꯦꯁꯨ ꯈꯪꯏ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯁꯨ ꯑꯅꯤꯗꯣ ꯆꯔꯥ ꯍꯦꯟꯗꯨꯅ ꯋꯥꯅ ꯈꯥꯡꯒꯅꯤ ꯑꯗꯨꯅꯅꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯅ ꯈꯪꯗꯨꯅ ꯂꯥꯛꯂꯕꯁꯤꯗ ꯑꯗꯨꯅꯅꯦ ꯉꯁꯤꯁꯨ ꯈꯪꯉꯣꯏ ꯑꯩ ꯊꯨꯅ ꯍꯜꯂꯛꯀꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯅꯥꯎ ꯑꯅꯤꯅ ꯃꯆꯦꯗ ꯆꯠꯇꯅꯕ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯂꯩ ꯑꯁꯪꯕꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯅ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯗꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯁꯛꯇꯤ ꯂꯩꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩ ꯑꯁꯪꯕꯤ ꯂꯥꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯅꯥꯀꯟꯗ ꯂꯩ ꯑꯣꯟꯗꯨꯅ ꯂꯩ ꯃꯌꯥꯝ ꯁꯥꯠꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯃꯍꯩ ꯇꯧꯔꯒ ꯂꯩ ꯑꯁꯪꯕꯤꯕꯨ ꯄꯪꯊꯍꯜꯂꯝꯃꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯃꯗ ꯄꯨꯔꯛꯂꯒ ꯁꯔꯪ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯁꯣꯝꯗꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯂꯩꯁꯤꯡꯗꯨ ꯌꯣꯜꯂꯨꯒꯦ ꯈꯟꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨ ꯍꯦꯛꯄ ꯆꯪꯂꯝꯃꯤ ꯃꯍꯥꯛꯅ ꯂꯩ ꯍꯦꯛꯄ ꯆꯪꯕꯗ ꯂꯩ ꯑꯃꯠꯇ ꯍꯧꯔꯝꯗꯕꯗꯨꯗ ꯍꯅꯨꯕꯤꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯣꯔꯛꯂꯝꯃꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯃꯁꯨ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯑꯕꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇꯅ ꯊꯣꯔꯛꯏꯗꯨꯕꯣ ꯃꯁꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯕꯣ ꯅꯪ ꯂꯩ ꯌꯣꯟꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯃꯁꯨ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ ꯏꯁꯨꯁꯥ ꯉꯁꯤꯗꯤ ꯂꯩ ꯑꯃꯠꯇ ꯍꯧꯔꯝꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯕꯣꯛ ꯂꯩ ꯌꯣꯟꯕ ꯆꯠꯂꯔꯣꯏ ꯃꯕꯣꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯁꯨ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯕꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯗꯤ ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯗꯣꯏꯕ ꯃꯁꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯕꯣ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯆꯥꯅꯕ ꯂꯩꯔꯔꯣꯏꯗ꯭ꯔꯣ ꯑꯕꯣꯛꯁꯨ ꯈꯪꯗ꯭ꯔꯦ ꯏꯁꯨꯁꯥ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯂꯅꯤ ꯁꯣꯝꯗꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩ ꯑꯁꯪꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯣ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯁꯤꯕꯣ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯦꯗꯅ ꯑꯩꯅ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯊꯤꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯃꯥ ꯅꯄꯥ ꯍꯥꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯅꯣꯏꯁꯨ ꯁꯤꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯩꯒꯤ ꯏꯆꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯕꯨꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯅꯤꯗ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯍꯤꯡꯂꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯊꯥꯕꯨ ꯊꯥꯖꯔꯨꯗ꯭ꯔꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯑꯩꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯩꯁꯤꯡꯗꯣ ꯌꯣꯜꯂꯝꯕ ꯎꯕꯗꯒꯤ ꯏꯆꯦꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯂꯛꯈꯤꯕꯅꯤ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯀꯥꯟꯅꯔꯔꯣꯏ ꯅꯪꯅꯦ ꯅꯪꯒꯤ ꯁꯛꯇꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯗꯨꯒ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯆꯠꯆꯈ꯭ꯔꯣ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯂꯩ ꯑꯁꯪꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯌꯥꯔꯅꯤ ꯁꯤꯔꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯅꯪ ꯁꯤꯖꯕ తాꯕ ꯀꯌꯥꯝ ꯀꯨꯏꯅ ꯁꯔꯪ ꯑꯁꯤꯗ ꯆꯥꯗ ꯊꯛꯇꯅ ꯂꯩꯕ ꯉꯝꯗꯣꯔꯤꯒꯦ ꯅꯪꯕꯣ ꯅꯪꯅ ꯁꯤꯈ꯭ꯔꯗꯤ ꯅꯪꯒꯤ ꯁꯛꯇꯤꯗꯨꯁꯨ ꯆꯟꯅꯐꯝ ꯂꯩꯔꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯁꯛꯇꯤꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯒ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯆꯠꯆꯈꯤꯕꯅ ꯐꯠꯇ꯭ꯔꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯩ ꯁꯨꯃꯥꯏꯅ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯅꯪꯒꯤ ꯅꯇꯦꯡꯗꯤ ꯀꯩꯗꯧꯉꯩꯗ ꯄꯥꯡꯂꯣꯏ ꯑꯗꯨꯒ ꯑꯩ ꯁꯤꯃꯁꯨ ꯐꯖꯅ ꯈꯪꯉꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯒꯤ ꯁꯛꯇꯤ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯁꯛꯇꯤꯁꯤꯡ ꯃꯗꯨꯁꯨ ꯄꯨꯟꯅ ꯐꯪꯂꯕ ꯈꯛꯇꯗ ꯅꯪꯅ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯃꯈꯥꯗ ꯊꯝꯕ ꯉꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎ ꯑꯅꯤꯒꯤ ꯂꯩꯐꯝꯗꯤ ꯅꯪꯉꯣꯟꯗ ꯁꯨꯛꯇꯥꯛ ꯇꯥꯛꯊꯣꯛꯑꯣꯏ ꯅꯪꯗꯤ ꯄꯨꯔꯥ ꯅꯃꯥꯅꯤꯅꯦꯍꯦ ꯅꯃꯥꯗꯨꯁꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯁꯤꯈ꯭ꯔꯤꯕꯗꯨꯅꯤ ꯅꯪꯅ ꯅꯅꯥꯎ ꯑꯅꯤꯒꯤ ꯂꯩꯐꯝ ꯐꯅ ꯇꯥꯛꯊꯣꯛꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯅꯥꯎ ꯑꯅꯤꯗꯣ ꯅꯪꯕꯨ ꯊꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯛꯇꯤꯁꯤꯡꯗꯣ ꯃꯨꯜꯂꯒ ꯂꯧꯒꯅꯤ ꯑꯗꯨꯒꯅꯦ ꯅꯣꯏꯁꯨ
ꯅꯃꯥꯅꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯈ꯭ꯔꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯀꯨꯁꯤ ꯇꯧꯕꯗ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯉꯝꯒꯗꯕ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤꯗꯨ ꯅꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩ ꯑꯁꯪꯕꯤꯗꯤ ꯃꯅꯥꯎ ꯑꯅꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯆꯦꯕꯨ ꯊꯤꯕꯗ ꯍꯤꯡꯆꯥꯕꯤꯒꯤ ꯁꯨꯔꯨꯡ ꯑꯁꯤ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯁꯣꯝꯗꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯩ ꯑꯁꯪꯕꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯂꯩ ꯑꯉꯥꯡꯕꯤ ꯑꯃꯗꯤ ꯑꯉꯧꯕꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯂꯩ ꯑꯉꯧꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦꯅ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯅꯣꯡꯃꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯂꯩꯇꯕꯅꯤ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯆꯦꯗꯣ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯝꯂꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯊꯦꯡꯐꯥꯎ ꯀꯩꯁꯨ ꯂꯩꯊꯣꯛꯑꯣꯏ ꯑꯗꯨ ꯏꯆꯦ ꯅꯪ ꯎꯄꯥꯏ ꯑꯃꯇꯗꯤ ꯊꯤꯌꯨ ꯀꯩꯗꯧꯕꯒꯦ ꯏꯆꯦ ꯑꯁꯪꯕꯤꯗꯣ ꯀꯥꯏꯗ ꯀꯃꯥꯏ ꯂꯩꯔꯝꯗꯣꯏꯅꯣ ꯀꯔꯤ ꯎꯄꯥꯏꯅꯣ ꯑꯩꯅ ꯊꯤꯗꯣꯏꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯆꯥꯛ ꯆꯥꯅꯔꯤꯅꯦ ꯍꯥꯏꯗꯨꯅ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏ ꯑꯅꯤ ꯃꯤ ꯑꯣꯜꯂꯒ ꯀꯃꯥꯏꯅ ꯊꯣꯛꯀꯅꯤ ꯃꯤꯁꯤꯡꯁꯤꯁꯨꯅꯦ ꯉꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯛ ꯆꯥꯅꯅꯕ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯨꯝꯅ ꯂꯩ ꯑꯉꯥꯡꯕꯤꯒ ꯂꯩ ꯑꯉꯧꯕꯤꯒꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯥꯛ ꯆꯥꯅꯗꯨꯅ ꯂꯩꯕꯅ ꯃꯈꯣꯏ ꯑꯅꯤ ꯃꯤ ꯑꯣꯟꯗꯨꯅ ꯊꯣꯛꯄꯁꯨ ꯌꯥꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯧꯐꯝ ꯈꯪꯗꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯟꯅꯈꯤꯔꯝꯃꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯟꯅꯈ꯭ꯔꯕꯗ ꯂꯩ ꯑꯉꯥꯡꯕꯤ ꯑꯃꯗꯤ ꯂꯩ ꯑꯉꯧꯕꯤ ꯃꯤ ꯑꯣꯜꯂꯝꯃꯤ ꯂꯩ ꯑꯉꯧꯕꯤ ꯃꯈꯨꯠꯇ ꯏꯁꯤꯡ ꯂꯤꯛꯂꯤ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯂꯩ ꯑꯉꯥꯡꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯦ ꯑꯁꯪꯕꯤꯕꯨ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯅ ꯅꯣꯡꯉꯥꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩ ꯑꯉꯧꯕꯤꯒ ꯂꯩ ꯑꯉꯥꯡꯕꯤꯒꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯁꯨꯔꯨꯡ ꯌꯧꯔꯛꯂꯝꯃꯤ ꯁꯨꯔꯨꯡꯗꯨ ꯌꯧꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯦ ꯑꯁꯪꯕꯤꯕꯨ ꯁꯔꯪ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯕ ꯑꯗꯨ ꯎꯔꯛꯏ ꯂꯩ ꯑꯉꯧꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯑꯉꯥꯡꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯉꯥꯡꯕꯤ ꯏꯆꯦ ꯑꯁꯪꯕꯤꯁꯦ ꯌꯥꯝ ꯋꯥꯅ ꯎꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯏꯆꯦꯒꯤ ꯊꯋꯥꯏ ꯊꯥꯈꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯦꯕꯨ ꯀꯟꯅꯅꯕ ꯇꯧꯁꯤ ꯑꯗꯣ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯂꯩ ꯑꯉꯧꯕꯤꯒꯤ ꯋꯥꯗꯣ ꯂꯩ ꯑꯉꯥꯡꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯉꯧꯕꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯤꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯊꯥꯕ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯨ ꯍꯣꯏ ꯏꯆꯦ ꯑꯗꯨꯅ ꯐꯔꯦ ꯍꯤꯡꯆꯥꯕꯤ ꯃꯆꯤन ꯃꯅꯥꯎꯁꯦ ꯀꯤꯗꯨꯅ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯂꯒ ꯂꯩꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯆꯥꯕꯤ ꯃꯆꯤन ꯃꯅꯥꯎ ꯑꯗꯨꯒ ꯃꯥꯌꯣꯛꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨ ꯂꯩ ꯑꯁꯪꯕꯤꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯑꯉꯥꯡꯕꯤ ꯑꯉꯧꯕꯤ ꯅꯣꯏ ꯑꯅꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯏꯆꯦꯒꯤꯗꯃꯛꯇ ꯀꯩꯝꯇ ꯋꯥꯔꯨꯔꯅꯨ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩ ꯑꯉꯥꯡꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯆꯦ ꯑꯩꯈꯣꯏ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯨꯏꯌꯦ ꯂꯩ ꯑꯉꯧꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯈꯣꯏ ꯀꯤꯗꯨꯅ ꯋꯥ ꯂꯣꯠꯇꯨꯅ ꯂꯩꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯀꯤꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯁꯨꯝꯅ ꯂꯩ ꯑꯉꯥꯡꯕꯤꯒ ꯂꯩ ꯑꯉꯧꯕꯤꯒꯗꯨ ꯃꯆꯦ ꯑꯁꯪꯕꯤꯅ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯍꯤꯡꯆꯥꯕꯤ ꯃꯆꯤन ꯃꯅꯥꯎ ꯑꯗꯨꯒ ꯑꯀꯟꯕ ꯃꯍꯩꯒꯤ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯃꯍꯩꯒꯤ ꯂꯥꯟ ꯁꯣꯛꯅꯔꯕ ꯃꯇꯨꯡꯗ ꯂꯩ ꯑꯉꯥꯡꯕꯤꯒ ꯂꯩ ꯑꯉꯧꯕꯤꯒꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯟꯕꯗꯤ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯍꯟꯕ ꯂꯩꯇꯅ ꯁꯣꯛꯅꯕꯅ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯂꯩ ꯑꯉꯥꯡꯕꯤꯒ ꯂꯩ ꯑꯉꯧꯕꯤꯒꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯇꯥꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯂꯩ ꯑꯉꯥꯡꯕꯤꯒ ꯂꯩ ꯑꯉꯧꯕꯤꯒꯅ ꯃꯆꯦ ꯑꯁꯪꯕꯤꯕꯨ ꯁꯔꯪ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯣꯛꯇꯨꯅ ꯂꯩꯍꯧꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯀꯟꯕ ꯃꯍꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯩ ꯑꯉꯥꯡꯕꯤꯒ ꯂꯩ ꯑꯉꯧꯕꯤꯒ ꯑꯗꯨꯁꯨ ꯃꯆꯦ ꯑꯁꯪꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤꯜꯂꯛꯇꯨꯅ ꯁꯔꯪ ꯑꯗꯨꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯣꯏꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯗꯨꯅꯅꯤ ꯅꯣꯏꯒꯤ ꯁꯛꯇꯤꯁꯤꯡꯗꯣ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯅ ꯐꯠꯇ꯭ꯔꯣ ꯄꯪꯈ꯭ꯔꯦꯗꯀꯣ ꯅꯣꯏꯁꯦ ꯁꯛꯇꯤꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯒꯦ ꯍꯥꯏꯗꯦ ꯈꯜꯂꯨ ꯑꯩ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯩ ꯑꯉꯧꯕꯤꯅ ꯃꯆꯦ ꯑꯁꯪꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯦꯅ ꯈꯜꯂ ꯃꯥꯜꯂꯤ ꯑꯩꯈꯣꯏꯗꯤ ꯊꯑꯣꯏꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯅꯕ ꯇꯧꯔꯤꯅꯦ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯈꯪꯖꯄꯣꯠꯇꯦ ꯂꯩ ꯑꯁꯪꯕꯤꯗꯨ ꯉꯛꯅ ꯂꯩ ꯑꯉꯧꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯂꯩ ꯑꯉꯥꯡꯕꯤꯅ ꯂꯩ ꯑꯁꯪꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯉꯧꯕꯤꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯅꯅꯕ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕꯁꯦ ꯏꯆꯦꯅꯤ ꯍꯧꯖꯤꯛꯇꯤ ꯀꯤꯔꯒ ꯂꯩꯔꯅꯨ ꯏꯆꯦꯒꯤ ꯑꯉꯝꯕ ꯁꯛꯇꯤꯗꯣ
Sizinaduna Hingchabi asisu hatuna aigi ipagi laman singlase aikoisu ichegi mateng panglake. Lei angaubina mache asangbida mahakna purakpa ising ado puthoklaga pirami aduga asamna hairei. Se iche isingse khara thakchilo khara kankhatnaba. Lei asangbi isingdu khara thaklaba matungda masa khara kankhalakle. Aduga thauna amasu lakduna Hingchabi aduga lanthengnarage khalai. Ngayak leiraga Hingchabi adu machin mana ahumgi manakta changlaklami. Kudak aduda lei asangbina magi angamba mahigi sakti sizinaduna Hingchabi aduda kapsilami. Hingchabi adusu magi akanba sakti kaya sizinaduna lei asangbida kapsilai. Tanja aduda lei angangbiga lei angaubigasu makhoigi angamba mahigi sakti singdu Hingchabi aduda kapsilami. Asumna ngayhak akanba mahigi lan taunaraba matungda lei machin manau ahumdo Hingchabi adusu hatoklami. Asumna makhoi ahum Hingchabi ani makhatlaba matungda mafam adu thadoklamlaga harauna mafam adudagi thoraklami. Aduga leikol aduda amuk halakle. Mathangi numitni lei asangbi hanubi adugi yumda chatlaga lei mayam ama amuk hawhallami. Hanubi adu magi yum nakanda lei mayam ama horambadu ubada yamna haraurami. Kudak aduda hanubi aduna lei mayam adu heklaga kaithelda puduna yolami. Aduga chananaba pochei khara leiraga puraktuna masu aniga harauna chaminarami. Asumna numit adudagi hanubi aduga masu aniduga lei asangbina mateng pangduna nungaina leirami. Lei machin manau makhoi ahum aduso Hingchabi adu hatkraba matungdagi maningtamna lei amuk on. Mi oninglakpa matamda mi amuk on tawduna harauna leikhirami.